Ngasizu amuk Manipur true horror story na anauba aseng tokhiba Wari amasu puduna laksari miyangin famda Wari asi yamna decorated oiraba mirror amagi matangdani mirror asi haunted mirror haibitare yamna tamnawa mirror amagi matangdani ngasi aina miyangin famda lijagadawriba Wari asi Wari asi kamai tauge hai matamda Keret hariba Nupi asi mahak US da laiba New York masani mahakna mahaki Wari ama mahakna iki Wari asi mahakin novel asi phongmu matamda novel asi best seller oikituna mahak yamna chauna paisa phangba mo oiki aduna maram oiraga mahak achouba apartment ama US da New York City da mahakna laiki hwjikti apartment adu aduda mahakna nongmadi mahaki mamanabiga manabi sujenga makoi ani mahaki apartment mahaki mayum adu da potsai mayam ama mahaki almira adai mahaki phamung na chingma mayam ama matang mamanabi sujenga loina lairami aduga mahaki awatpa haibabu mahaki kada thamgadaba mirror amakakti walami aduna maram oiraga sujenga makoi ani mirror thiba New York ki street ta moini chatlami tapna side ko yengduna adubu phangba ko laikide aduga khwaidagi angakpa mawongda hwjikti keret na mahaki yathangba nakalomda hanuba nupa ama mirror amaga loinana phamba adu uraki mirror adu achouba mirror amani mirror adu yamnasu decorative oi yamnasu phajai aduga sujenadi hwjikti mirror adu ude aduga hwjikti keret na mahakna hwjikti mirror manata sangsengi mirror adugi mamangmaktada hanuba amasu makoi marang yamna somlaba masam kakni khangdaba hanuba amasu mirror adugi mamangda phamduna lerami adudagi hwjikti keret na mirror adugi manakta sangsinba aduda yamna ngakna thokpa matou amagum hwjikti ahan mirror gi mamangda phamlamba ahan adu angawbadawna khanglaw lawraga senki keret na mahaki manakta sangakpa adudagi keret na hwjikti mirror manakta sangkhraba matungda mirror aduda keret na yengduna laiki yengmi makhai penba naide keret na mirror adu yamna aduki matik phajai khanduna mahaki mirror adubu adum yengduna laiki aduga mahakna khanjai frame na marol ama fajariba aduga tawriba design decorative yamna oiba mawongdu yamna fajaki aduga mahakna khanki mirror asi achouba amahal achouba yum amada thamada yamna paknagani haiduna munna yengduna laiki yengbadagi tuminna adum laikiduna sujena changsilaga nangbu kaidawrage haina mahakna hwjikti keret mahaki mamana bida haiki keret adu mangaga laibadawna tawki maramdi mirror aduda mahak yengbada penaidabagum laikibaduna mahak tumambadagi gyan tarakpagi mawongdawna tawki adudagi keret na sujenda wa amta hairamdana mahaki mirror adu mayumda puduna adum chatki sujen yengduna ngaktuna lewi karimta hairamdana mahaki nungsen adu puraga mahaki bedroom da nungsen adu thetki bedroom gi wall da aduga mahakna nungsen adu da mahaki mami adu adum yengduna laiki adu yengbagi penbasu nairamde adubu nongma ayukta nongalaga mahakna iruluraba matungda tholaga nungjelduda mirror aduda adum yengduna laiki lairiba aduda mahak
mirror aduda yengli makai penba naikide pung ama ani adum yengduna laiki adubu ikang kanghuduna mahakna yengduna leiringaida suzengi phone ama laki mahaki mobile da matamdu maktakda mahakna khangki mahakna yengliba mingsel adu yam kuina yengmankhre haiba pung ani chupna mahakna mingsel adu yengba oiramki sumaina tawduna mahak nongma numit nongma nini adu hokre adudagidi mahakna karmaina lenge haiba matamda kiret asi mahaki nungchen du yengduna da lenba uki mapanda phangi thokni khanglebi nungchen du da adum yengduna laiki adubu nongmadi mahaki mamanabi sujenna ayukta morning walk kidamakta satsi haiduna mongonda phone tarongki phone tawba aduda mahak pairaki adusu tholoo yade nungchel duda adum yengduna laiki adubu mahaki mamanabi sujenna haimanbadagi mahak pakta tholoo haiduna haibadagi hwjikti kiret adu mahaki mamanabi sujengi manakta mahak tholaki tholakpa matamduda angakpani angakpa pui maramdi hwjikti mahaki mamanabi sujenna kiret uba matamda mahaki shaktam adu magi mashagi sahidagi sahi 10 hanbagi mawongda adumaina oiramki maramdi sujenna nahan kai uba kiret ki shaktam adu oiramde kiret ki shaktam adu mamai adu ikui kujal aduna haidi akhuiraga machinban mamai punamak khuiraga ahan oibadama tarumki sahi 10 hena ahan oisanbagi mawong adu sujenna monda uba phangki aduda mahakna sujenna mahaki mamanabi kireta haiki nang hanaga manadre nang ahan yam oisanbadama tawre ngasi nungnini udabajita haiduna mahakna kireta haiki kiret adu mahaki phone adu putoktuna mahak yengki yengba matamdadi sujenna hairiba pot adu oiramki mahak khujit mamai mamit khujillaga mahak ahan oisalamki ada mahak aruba thabak kya ama leirabasu mahak mayumda ma yam thuna changki changaga amuk halakpada mahakna mahaki nungsel thetliba mingsel aduda yengba matamdadi mahak hanagumna masak matou fajarbi mahaki shaktam adu adum udna ubu phangki adubu asengba makti mahaki shaktam adu mamai yamda kuirabi mi ama oina oirabani mahak adagi mahakna sum ngahak yenglingaida mahaki maku adu ngawrpadagi mahak leimai taduna laiki leimai da taduna mahak ngahak tumlurba matam aduda mahak na tumlingaida yam kanna lauba nupi amagi makon tarki mahakna taribadu mahak khangbadagi mahak mikap tholki tholaga mahakna karaidano haina yengba matamda mirror adugi manungromdagi oina tai makon adu mahakna mirror manata sangjillaga yengba matamdadi mahak ki ashengba mami mahaki tanawrabi shaktam adu mirror adugi manungdagi thong thinnana kubakna thaduna aibu amta thukjagi haiduna lauduna kanna laubai khonjel oina taki mahak ngakhi mahak punamak thokhiba thoudok adu mangla taibangla hainasu khanki mang oiramba yaida hainasu khanki aduda mahakna leithoktuna pat yenglubada mahaki pamung adugi nakan adu tai pamung aduda amuk mahaki masha adu amuk pamung aduda tummaga leiba adu mahakna uki adudi mahakna tawribasi karino haina mahakna khanki tanja aduda mahakna laungnabu kanna manaki adubu mahak laubu ngokide mahaki konjel adu phajinki konjel adu laubu amta ngokide adudagi mahakna karino haina khandana mahakna mahaki manakta leiba leigi chapu adu pairaga mahakna nungjel aduda thongki nungjel adu machetana kaiki aduga kairaga leimaida tariba nungsel aduda
mahakna yengluba matamdadi kanas atai kanasu ude nungshel aduda yamna ahan oirabi nupi amagi shaktam ama kairaba nungshel aduda ukhi adubu mahakna mikup amatang mahakna leiruba matamdadi nungshel adu phalangna thetuna lerami aduga karinu haina mahakna suanki aduga mahakna mahaki mobile phone adu mahakna lautoktuna yengluba matamda mobile phone aduda mahak mayek seng uba ngawkide blur mami sami oina pumnamak ukhi adudagidi mahakna karino haiduna khanduna manghaktuna leiki aduga hwjikti keret asi sumaina tauduna mahakna amuksu mahakna thetliba nungsen aduda yengluba matamdadi kaptuna keret masama kaptuna leiba ukhi aibu mapanda amta thoksage haiduna kaptuna leiba ukhi adudagidi numit humni marini leiraga mahaki mamanabi sujenna phone tawa matamdadi phone su pairakide kanamsu leiramkide adugi matam aduda sujenna police ta complain tawki agi imanabi sumai tawduna mahak ahan yamna oibagi mawngda uramki adugi matungda mahak aiga pawta faunakhitre haina mahakna police ta complain tawki adugi matamdada police na chatlaga yenguba matamda ka aduda mahaki Mingsel su leiramde adugi matakta keret su leiramkide numit adudagi keret thiba phangkide aduga kereti kamai tawra leikige haiba matamda mahak si street ta chatkrira karaida chatkrino haibadi khangmangamkide aduga athengba ahingda nongma pakhang masa khara thengnabada mahakna keret masha makni keret wairamgani haiba jingnaba amana pakhang masa sing adu yu yamna ngawi wakhoising aduda mahakna mahaki wari pumnamak lirami sumai tawduna mahak sigi pibamsi yauraga street asida chatlibani haiduna pakhang masa sing aduda wari lirami wari asi New York ki mipum kudimakta nomagi mathang santomnaraktuna mi kudimak khangnaki aduga kereti masamak laira butla haibasu khangkide mi na thiba asu phangkide adubu hwjik thenglaba ahingda New York City da keret manba keret ni haina su khangnaba nupi ama ahan oirabi nupi ama nungsen duga loinana mahak street ta matan da thenglaba ahingda phammaga leiba mayamna marakta thengnai su hai aduna wari asi sumaina taudna New York ta tokhiba warini hai ana wari asi matang asida loisinjare soikhiba lankhiba kaya yaurabasu mayamna ngakpiyu aduga channel asibu nungsibiduna subscribe amasung like amasung comment makhada pibiramu. Thank you.